ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯊꯣꯟꯗꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯒꯅꯨ ꯍꯥꯏꯔꯛꯈꯤꯕ ꯑꯃꯥꯏꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯣꯡꯊꯣꯟ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯅꯣꯡꯊꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ "ꯅꯣꯡꯊꯣꯟ, ꯀꯔꯤ ꯇꯧꯔꯦ? ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ꯭ꯔꯣ? ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯝꯂꯒꯅꯤꯗ꯫ ꯃꯍꯨ ꯃꯌꯥꯏ ꯀꯟꯈ꯭ꯔꯕ ꯂꯥꯏꯐꯗꯤꯕꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ꯫ ꯂꯥꯏ ꯐꯥꯎꯕꯅ ꯅꯝꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟ ꯇꯞꯅ ꯐꯝꯊꯔꯒ "ꯑꯣꯖꯥ, ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ"꯫ "ꯍꯩ, ꯀꯔꯤꯅꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯕꯣ"꯫ "ꯑꯣꯖꯥ, ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯇꯠꯈ꯭ꯔꯦ"꯫ "ꯀꯔꯤ? ꯂꯥꯏꯐꯗꯤꯕꯤꯗꯨꯕꯨ ꯃꯈ꯭ꯋꯥꯡ ꯇꯠꯂꯦ ꯍꯥꯏꯕ? ꯍꯩ, ꯅꯪꯒꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯅꯪꯅ ꯊꯑꯣꯏꯒꯤ ꯊꯗꯠꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯑꯍꯩꯕ ꯑꯃꯥꯏꯕꯒꯤ ꯆꯩꯐꯨꯗ ꯇꯦꯛꯂꯤꯕꯅꯣꯅꯦ"꯫ "ꯑꯣꯖꯥ, ꯁꯦꯂꯨꯡꯕꯅ ꯇꯧꯔꯨꯗꯨꯅ ꯊꯗꯠꯄꯅꯤ"꯫ "ꯑꯣ, ꯁꯦꯂꯨꯡꯕ? ꯃꯍꯥꯛꯁꯨ ꯅꯉꯣꯟꯗꯒꯤ ꯇꯥꯗꯅ ꯍꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯃꯍꯥꯛꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯝꯒꯅꯤ꯫ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯡ ꯇꯥꯛꯂꯛꯇ꯭ꯔꯕ ꯂꯥꯏꯐꯗꯤꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯊꯛꯇꯗꯤ ꯃꯥꯡ ꯇꯥꯛꯂꯦꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ"꯫ "ꯑꯣꯖꯥ, ꯂꯥꯏꯐꯗꯤꯕꯤ ꯑꯁꯤ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯕꯗꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ"꯫ "ꯃꯈ꯭ꯋꯥꯡ ꯑꯗꯨ ꯐꯣꯠꯆꯜꯂꯒ ꯁꯦꯝꯒꯗꯕ ꯉꯥꯏꯔꯦ"꯫ "ꯑꯣꯖꯥ, ꯑꯗꯨꯗꯤ ꯌꯦꯇꯨꯝ ꯑꯃꯅ ꯍꯦꯛꯇꯃꯛ ꯐꯣꯠꯆꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ"꯫ "ꯏꯕꯨꯡꯉꯣ ꯅꯣꯡꯊꯣꯟ, ꯅꯪꯁꯨ ꯃꯍꯩ ꯕꯤꯗ꯭ꯌꯥꯒꯤ ꯃꯔꯝꯗꯗꯤ ꯅꯤꯡꯊꯤꯅ ꯍꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯨꯒꯥꯏꯅ ꯈꯪꯂꯝꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤ ꯃꯈ꯭ꯋꯥꯡ ꯇꯠꯄ, ꯃꯈꯨꯠ ꯇꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯦꯒꯥꯏ ꯇꯨꯈꯥꯏꯕ ꯌꯥꯎꯔꯛꯂꯕꯗꯤ ꯃꯗꯨꯕꯨ ꯏꯆꯝ ꯆꯝꯕ ꯌꯦꯇꯨꯝ ꯑꯃꯅ ꯍꯦꯛꯇꯃꯛ ꯐꯣꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ"꯫ "ꯑꯣꯖꯥ, ꯑꯗꯨꯗꯤ ꯀꯝꯗꯧꯕꯖꯥꯠꯅꯣ"꯫ "ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯃꯁꯤꯕꯨ ꯅꯍꯥꯛꯅ ꯐꯣꯠꯆꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯆꯧꯕ ꯑꯖꯥ ꯄꯨꯖꯥ ꯑꯃ ꯇꯧꯒꯗꯕꯅꯤ꯫ ꯑꯖꯥ ꯄꯨꯖꯥ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯁꯤ ꯐꯣꯠꯆꯟꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯀꯜꯂꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯂꯨꯡꯕ ꯍꯥꯏꯕꯗꯨꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ"꯫ "ꯑꯣꯖꯥ, ꯑꯗꯨꯗꯤ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤ ꯑꯖꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯇꯠꯂꯤꯕ ꯃꯈ꯭ꯋꯥꯡ ꯑꯁꯤ ꯇꯥꯏꯁꯤꯟꯅꯅꯕ ꯇꯧꯔꯁꯤ, ꯐꯣꯠꯆꯤꯟꯅꯕ ꯇꯧꯔꯁꯤ"꯫ "ꯑꯗꯨꯗꯅꯦ ꯍꯩ, ꯅꯪꯅ ꯉꯝꯂꯣꯏꯗꯕꯒꯤ ꯋꯥꯅꯤꯅꯦ"꯫ "ꯑꯣꯖꯥ, ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ"꯫ "ꯑꯇꯩ ꯅꯠꯇꯦꯗ, ꯑꯖꯥ ꯄꯨꯖꯥ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯩꯔꯤꯌꯦ꯫ ꯃꯗꯨ ꯇꯔꯥꯏꯅ ꯍꯦꯛꯇꯃꯛ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯤ ꯑꯔꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯂꯨꯔ ꯂꯨꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯉꯥꯛꯇꯅꯤꯅꯦ ꯏꯕꯨꯡꯉꯣ"꯫ "ꯑꯣ, ꯑꯗꯨꯗꯤ ꯑꯣꯖꯥ, ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯗꯕꯅꯣ"꯫ "ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯃꯗꯨꯗ ꯆꯪꯒꯗꯕꯁꯤ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯕꯗ ꯁꯤꯖꯤꯟꯅꯕ ꯃꯤꯊꯤꯟꯆꯩ ꯑꯃꯗꯤ ꯃꯗꯨꯗ ꯂꯨꯔꯤꯕꯗꯤ ꯆꯟꯗꯋꯥꯒꯤ ꯃꯆꯦꯠ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯒꯤ ꯁꯔꯨ, ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇꯁꯨ ꯁꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯀꯣꯛꯀꯤ ꯇꯨꯝꯕ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯍꯦꯛ ꯁꯨꯗꯕꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯍꯦꯛ ꯇꯧꯗꯅ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯍꯥꯞꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯁꯦꯂꯨꯡꯕ ꯍꯥꯏꯕꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ"꯫ "ꯑꯣꯖꯥ, ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯨꯔ ꯂꯨꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯝꯅ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ"꯫ "ꯑꯗꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ, ꯅꯍꯥꯛꯅ ꯉꯝꯂꯣꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤ ꯃꯈ꯭ꯋꯥꯡ ꯇꯠꯂꯒ ꯁꯨꯝ ꯂꯩꯖꯕ ꯇꯥꯕꯅꯤ꯫ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯔꯣꯏ"꯫ "ꯑꯗꯨꯗꯤ ꯑꯣꯖꯥ"꯫ "ꯍꯥꯏꯌꯨ ꯍꯥꯏꯌꯨ"꯫ "ꯑꯩ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤ ꯃꯈ꯭ꯋꯥꯡ ꯑꯁꯤ ꯁꯝꯖꯤꯟꯕ ꯉꯝꯍꯟꯅꯕ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯑꯩ ꯊꯤꯕꯃꯛꯀꯤ ꯊꯤꯖꯒꯦ꯫
ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯆꯠꯆꯔꯒꯦ ꯆꯠꯂꯣ ꯆꯠꯈ꯭ꯔꯦꯅꯦ ꯁꯤ ꯂꯥꯏꯙꯤ ꯑꯁꯤꯕꯨ ꯃꯈ꯭ꯋꯥꯡ ꯊꯗꯠꯂꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤꯅꯣ ꯑꯖꯥ ꯄꯨꯖꯥ ꯑꯗꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯏꯂꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛꯅ ꯈꯪꯈꯤꯗ꯭ꯔꯦꯗꯅꯁꯦ ꯀꯔꯝꯃꯥꯏ ꯇꯧꯅꯕꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯂꯨꯔꯕ ꯃꯍꯩ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒ ꯃꯥꯅ ꯁꯥꯟꯅꯕꯗ ꯏꯂꯥꯏ ꯂꯥꯏꯅ ꯀꯩꯁꯨ ꯂꯩꯇꯕ ꯁꯦꯂꯨꯡꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯗꯨꯅ ꯃꯈ꯭ꯋꯥꯡ ꯇꯠꯂꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕꯗꯨ ꯂꯩꯍꯧꯔꯤ ꯅꯣꯡꯊꯣꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯄꯗ ꯁꯦꯂꯨꯡꯕꯗꯣ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯤꯕꯗꯣ ꯊꯥꯞꯇꯛꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟ ꯄꯔꯞ ꯁꯦꯂꯨꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯣꯡꯊꯣꯟꯅ ꯑꯗꯨꯝꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯁꯦꯂꯨꯡꯕꯁꯨ ꯉꯁꯥꯏꯃꯩꯗꯤ ꯎꯔꯨꯗꯤ ꯍꯧꯖꯤꯛꯇꯗ ꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯅꯥꯀꯜ ꯑꯇꯣꯞꯄꯗ ꯆꯦꯟꯐꯝꯁꯨ ꯂꯩꯇ ꯃꯃꯥꯟꯅꯕꯉꯩꯒ ꯄꯨꯟꯗꯨꯔꯤꯕꯅꯤꯅ ꯆꯦꯟꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯦꯂꯨꯡꯕ ꯏꯇꯥꯎ ꯅꯣꯡꯊꯣꯟ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯪꯗꯤ ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯑꯩꯉꯣꯟꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯅꯥ ꯈꯔ ꯂꯧꯈꯤꯕ ꯑꯗꯨ ꯁꯤꯡꯉꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯕꯨꯠ ꯕ꯭ꯔꯦꯠ ꯂꯩꯋꯥ ꯇꯤꯔꯋꯥ ꯊꯥꯖꯤꯜꯂꯒ ꯃꯉꯛꯇꯨ ꯐꯨꯗꯠꯂꯒ ꯂꯧꯔꯨꯒꯦ ꯇꯧꯔꯨꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯊꯣꯟꯅ ꯍꯣꯠꯅꯕꯤꯌꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯀꯩ ꯀꯥꯟꯗꯒꯦ ꯑꯍꯜ ꯊꯪꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯅ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯂꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯗꯣꯛꯂꯛꯂꯒ ꯂꯩꯇꯦ ꯍꯥꯏꯕ ꯉꯝꯂꯤꯕ ꯃꯤꯁꯛꯅꯤ माना पावलीबसे माना ngमलगन अइबु हाटपा अइना ngमलगन माबु हाटपा angam हातोकनबदुनि माना पावलीबसे आइदि जंसन खरबदि हल्लरोय महापु सोयदना अइना माइथिबा पीगदौरिबनि मी उसित्रबदि उसितबगि थबक तौगदौरिबनि आदुमना सेलुंगबा अमदि नोंथोना हाइनरिबा अदुता चमिनरिबा सेलुंगबगि महाकि मानबसिंग अदुना करी वारिनोने हाइनरिबसिबो हा नोंथोन कनानोने नंगना सना लौखरगा पीदि हारिबदुना मयामनदी खंगरोइदा अइगी इमानबनि मबो मपाउगा फखरबा मागिरी सुमिन्नबा नुंगाइबनि चामिन्नबा हाउतबनि हाइबा इमानबदुनि माना खलिबसे अदुनि सुदी सुमिन्नरगा चामिन्नरमदाइदा चामिन्नबा पुक थन्दी हाइदना महाक चेनख्रे अदुबु मा कयाम लापना चेनबा ngambage hadi yengi aisi nongthoni nongthon ma guba karisu leitaba amana aigi khutagi nanthoktuna kayai phawba chenba ngambage haibado yengba tari सेलुंबा आई अमुक चलुखिगे अदुम नाहिरपदा सेलुंबना औ इताउ नोंथोन लाइबक येंबियु सिंगनरकलबदी मासु पाक हलकलरोय angamba thomdatnaba haibaduni amadi makhwang tatkhigum tawrabani adum nahirakpada nongthon selungbada mamit khana jingamlaga chatkhri matamrada selungbana nongthonda honabiyo ngambra yengbiyo maithirabadi ikainiko thawai su mangba asumna manaba sing adu chatkhri selungbana hairamlibo wafamadu nongthon mai hongna sawribani मा की फमफम थोप सरुक अदो पियु हारगा महाना निंग थौ सादुन वा ngang लेरी मा खंगनि दना हाइदुन नोंथोन मई हौन साउदुना युमलोमदा चंगसिलई महाना अदुम युमलोमदा चंगलकपदा महा की नुपी नुलिनीना करी अमुक तोरबके अदुक साउन लाक्पिरिबदुबो अदुम नाहारपदा नोंथोन महा के नुपिता ममित खाना येंगी मतमददा महा की नुपिना करी रुतोइदुबो अय नोंगदा करी हाइकिदना अदुक साउरिबनो अय अइनोंद वा अमता ngalakano aise khoidau jamna saguna lakliba jani nangonduna tainaraktuna tokani hai aikoigi imungda leiba ngarwai aikoigi pabungna sijinaramba long adu leiriba natro au leibabudi leiribane ado asijinababu yararoida hai sijinaba yaba yadaba mahaki longja singadubu phanglabadi yare adum nahairakpada nulinina kaidabu sijinagadoribani लोंजा सिंगदुसु इतें तिलेदना करीमा सिजिनबदा नुंगाइगदबसु नति ओय मधुगी लोंजा अदु कियागी मतिक साथीगे हाइबसिना हाना खंग्रेने तिनमु लाइमु अमदि फत्तबा मबोकचेंग सेंगदबा आमाइबा सिंग हाट पंगमलिबा लोंजानिने फरे मदो आई हौजिक थिरुरगे
ꯃꯍꯥꯛꯄꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯗꯨꯅ ꯂꯣꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯃꯤꯔꯥꯡ ꯏꯊꯥꯡ ꯊꯥꯡꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯃꯁꯤꯕꯨ ꯂꯩꯔꯕꯗꯤ ꯑꯩꯅ ꯀꯅꯥꯕꯨ ꯀꯤꯔꯨꯒꯅꯤ? ꯐꯩ ꯈꯪꯒꯅꯤꯗꯅ ꯍꯣꯔꯦꯟꯗꯤ ꯂꯣꯡ ꯑꯁꯤꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟ ꯂꯣꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯕꯛ ꯀꯠꯂꯒ ꯄꯨꯈ꯭ꯔꯤꯗ ꯄꯨꯊꯔꯛꯇꯨꯅ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯣꯡ ꯑꯗꯣ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯀꯪꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯩꯅꯧꯒꯤ ꯃꯅꯥ, ꯇꯥꯌꯦꯜꯒꯤ ꯃꯅꯥ, ꯑꯇꯩ ꯑꯇꯩ ꯃꯅꯥꯁꯤꯡꯅ ꯃꯌꯥꯝ ꯑꯃ ꯄꯌꯥꯅ ꯀꯤꯗꯨꯅ ꯂꯣꯡ ꯑꯗꯨꯒꯤ ꯃꯈꯣꯛꯁꯤꯡꯗ ꯄꯌꯥꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯇꯨꯅ ꯀꯤꯁꯟꯗꯨꯅ ꯃꯊꯣꯟ ꯃꯊꯣꯟ ꯍꯥꯞꯂꯤ꯫ ꯅꯣꯡꯊꯣꯟꯕꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯔꯦꯅꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯣꯡ ꯑꯁꯤ ꯄꯨꯖꯥ ꯇꯧꯒꯗꯧꯔꯤꯕ ꯖꯥꯠꯂꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯣꯡꯊꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯊꯣꯔꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯔꯦꯅꯤꯅ ꯍꯣ ꯆꯥꯛ ꯑꯁꯤ ꯂꯣꯏꯔꯦ, ꯆꯥꯛ ꯑꯁꯦ ꯑꯁꯤ ꯑꯃꯇ ꯍꯥꯟꯅ ꯆꯥꯅꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯍꯥꯏ ꯅꯪ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯤꯡꯕꯗꯣ ꯅꯪ ꯑꯗꯨꯝ ꯆꯥꯎ, ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯧꯔꯤꯕꯅꯣ? ꯆꯠꯂꯣ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯑꯗꯨꯃ ꯂꯥꯎꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯗꯨꯗꯨꯗ ꯅꯣꯡꯊꯣꯟꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯣꯡ ꯑꯗꯨꯒꯤ ꯃꯀꯣꯛꯂꯣꯝꯗꯒꯤ ꯂꯣꯡ ꯑꯗꯨꯒꯤ ꯂꯣꯡꯖꯤꯟ ꯐꯥꯎꯕ ꯏꯁꯤꯡ ꯑꯗꯨꯅ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯤ꯫ ꯂꯣꯡ ꯑꯁꯦ ꯌꯥꯝꯅ ꯁꯥꯡꯕ ꯅꯠꯇꯦ, ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯣꯡꯅꯤ꯫ ꯊꯒꯥꯏꯃꯨꯛꯇꯅꯤ ꯃꯍꯥꯛꯅ ꯁꯥꯡꯂꯤꯕꯁꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯣꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯋꯥ ꯈꯔꯁꯨ ꯃꯈꯨꯠ ꯎꯅꯗꯨꯅ ꯁꯣꯜꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯅ ꯂꯣꯡ ꯑꯗꯨꯒꯤ ꯃꯈꯣꯛ ꯑꯗꯨꯗ ꯖꯣꯔꯣ ꯖꯣꯔꯣ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯊꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂꯗꯨꯅ ꯎꯡꯉꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯂꯤꯅꯤ ꯃꯥꯒꯤꯁꯦ ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯃ ꯇꯥꯏꯅꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯂꯣꯡ ꯑꯁꯦ ꯀꯥꯞꯈꯤꯗꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯅꯨꯂꯤꯅꯤꯅ ꯈꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯂꯤꯅꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯊꯣꯟꯁꯨ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯂꯣꯡ ꯑꯗꯨꯕꯨ ꯀꯪꯍꯟꯕ ꯑꯣꯏꯅ ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛ ꯐꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯨꯡꯕ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯅꯣꯡꯊꯣꯟꯅ ꯑꯀꯟꯕ ꯈꯨꯠꯂꯥꯏ ꯑꯃ ꯊꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯗꯣ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤꯁꯨ ꯉꯥꯛꯄꯗꯪ ꯑꯣꯏꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ, ꯃꯍꯥꯛꯅꯁꯨ ꯈꯔ ꯊꯥꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯃꯨꯕ ꯅꯨꯡꯁꯤꯡ ꯈꯨꯟꯖꯟꯕ ꯑꯃꯗꯤ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯂꯥ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯌꯦꯛꯇꯨꯅ ꯂꯩꯕꯥꯛ ꯈꯔ ꯊꯣꯟꯖꯜꯂꯒ ꯊꯝꯕ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯂꯨꯡꯕꯒꯤ ꯋꯥꯈꯜꯗ ꯁꯅꯥ ꯃꯇꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯣꯡꯊꯣꯟꯗ ꯁꯤꯀꯤ ꯑꯃꯒꯤ ꯃꯥꯟ ꯄꯤꯅꯤꯡꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯂꯨꯡꯕꯅ ꯅꯨꯃꯤꯠꯁꯤ ꯄꯔꯞ ꯄꯔꯞ ꯇꯥꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ, ꯃꯥꯒꯤ ꯅꯣꯡꯊꯣꯟ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯑꯩꯅ ꯐꯪꯕꯁꯨ ꯌꯥꯔꯤꯕꯅꯤꯅꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯕꯨ ꯀꯔꯤ ꯈꯪꯂꯨꯒꯅꯤ? ꯑꯩꯒꯤꯁꯨ ꯇꯤꯡꯗꯅꯕ ꯃꯥ ꯍꯥꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯂꯤꯕꯁꯤ ꯀꯜꯂꯕ ꯃꯍꯨ ꯃꯌꯥꯏ ꯀꯜꯂꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯛꯂꯤꯕꯅꯤ꯫ ꯃꯍꯨ ꯃꯌꯥꯏ ꯀꯜꯂꯕꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯔꯕꯗꯤ ꯑꯩ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯑꯔꯨꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥꯔꯛꯂꯤꯕ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯑꯩꯁꯦ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯈꯟꯗ꯭ꯔꯦ, ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯪꯂꯕꯅꯤꯅ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯕꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯅꯕ ꯃꯍꯥꯛꯁꯨ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯅꯣꯡꯊꯣꯟꯅ ꯂꯣꯡ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯂꯣꯡ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯁꯦꯂꯨꯡꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯂꯣꯡ ꯑꯗꯨ ꯂꯪꯈ꯭ꯔꯕꯁꯨ ꯂꯣꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯐꯥꯍꯧꯔꯤꯕꯅꯤ, ꯆꯨꯝꯅꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯪꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯣꯡ ꯑꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯉꯥꯜ ꯑꯃꯅ
ꯐ꯭ꯔꯪ ꯀꯥꯞꯊꯣꯛꯂꯒ ꯄꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯨꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯃꯝꯕ ꯅꯣꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯎꯐꯨꯜ ꯂꯩꯐꯨꯜ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯍꯩꯖꯕ ꯈꯔ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈꯝ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯌꯦꯛꯂꯒ ꯊꯝꯂꯤꯕ ꯍꯥꯏꯕꯗꯤ ꯂꯩꯈꯣꯝꯅ ꯇꯥꯔꯒ ꯊꯝꯃꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯁꯨ ꯐꯖꯅ ꯊꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯈꯝ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯈꯨꯕꯗ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯩ ꯕ꯭ꯔꯨꯡ ꯆꯥꯛꯂꯛꯈꯤ꯫ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯃꯛꯇꯗ ꯂꯥ ꯑꯗꯨꯗ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯃꯤꯇꯝ ꯑꯗꯣ ꯃꯩꯅ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯆꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯨꯛ ꯂꯥꯎꯅ ꯊꯥꯗꯈꯤ꯫ ꯑꯗꯨꯝꯅ ꯂꯐꯨ ꯃꯅꯥ ꯑꯗꯨꯅ ꯃꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯞ ꯂꯥꯎꯅ ꯍꯦꯛ ꯇꯥꯁꯟꯈꯤꯕꯒ ꯁꯣꯝꯗ ꯅꯣꯡꯊꯣꯟ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯤ ꯃꯑꯣꯡꯗ ꯃꯆꯦꯠ ꯃꯆꯦꯠ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟꯅ ꯍꯧꯖꯤꯛ ꯊꯥꯈꯤꯕ ꯂꯣꯡ ꯑꯃ ꯂꯪꯈꯤꯕ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯃꯗꯤ ꯁꯥꯍꯨꯝ ꯁꯥꯐꯨ ꯑꯗꯣ ꯑꯃꯥꯏꯕ ꯁꯦꯂꯨꯡꯕꯒꯤ ꯃꯅꯪꯒꯟꯗ ꯊꯥꯔꯔꯤ꯫ ꯁꯣꯝꯗ ꯅꯣꯡꯊꯣꯟꯁꯨ ꯃꯁꯥ ꯑꯗꯣ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯩꯆꯥꯛ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯦꯂꯨꯡꯕ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯊꯧꯔꯕ ꯃꯩ ꯑꯃꯨꯛ ꯁꯥꯔꯕ ꯇꯥꯒꯤ ꯇꯥꯖꯤꯜ ꯑꯃꯅ ꯌꯨꯡꯂꯛꯄꯒꯨꯝ ꯌꯨꯡꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯉꯥꯎꯃꯟꯈ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯁꯣꯔ ꯐꯨꯟꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯛꯆꯦꯡ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯕꯗꯒꯤ ꯇꯤꯟꯊ꯭ꯔꯣꯛꯅ ꯑꯣꯟꯅ ꯊꯣꯏꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯕꯒꯨꯝ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯥꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯄꯥꯡꯒꯜ ꯄꯨꯊꯣꯔꯛꯇꯨꯅ ꯅꯥꯈ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯕꯨ ꯈꯥꯡꯖꯤꯟꯅꯔꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯣꯟ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯈꯥꯡꯖꯤꯜꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯣꯡ ꯑꯗꯨꯕꯨ ꯃꯊꯧ ꯐꯖꯅ ꯇꯧꯅꯅꯕ ꯍꯥꯏꯕꯗꯤ ꯂꯣꯡ ꯑꯗꯣ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯁꯦꯂꯨꯡꯕꯕꯨ ꯁꯦꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯁꯦꯂꯨꯡꯕꯒꯤ ꯃꯁꯥ ꯑꯗꯣ ꯂꯣꯡ ꯑꯅꯤ ꯑꯗꯨꯅ ꯁꯦꯒꯥꯏꯅꯕ ꯇꯧꯔꯛꯄꯗ ꯁꯦꯂꯨꯡꯕ ꯅꯥꯃꯟꯈ꯭ꯔꯤꯗꯨꯅ ꯃꯍꯥꯛ ꯋꯥꯟꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯁꯦꯂꯨꯡꯕꯗꯣ ꯃꯁꯥ ꯃꯎꯒꯗꯣ ꯃꯨꯁꯤꯟ ꯃꯨꯁꯜꯂꯒ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯔꯨꯕꯗ ꯑꯗꯨꯝꯅ ꯀꯣꯟꯈꯠꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯦꯂꯨꯡꯕꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯃꯩꯃꯨꯛ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥꯅ ꯄꯔꯞ ꯄꯔꯞ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯔꯒ ꯁꯦꯂꯨꯡꯕꯒꯤ ꯃꯁꯥꯗ ꯍꯩꯊꯔꯤ꯫ ꯑꯗꯨꯝꯅ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯁꯦꯂꯨꯡꯕꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯒꯠꯂꯛꯂꯤ꯫ ꯁꯦꯂꯨꯡꯕꯅ ꯍꯥꯏꯔꯤ, ꯍꯣꯏ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨꯅ ꯌꯥꯔꯣꯏꯅꯦ, ꯆꯠꯂꯨ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯏꯁꯤꯡ ꯈꯔ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ, ꯃꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯒꯤ ꯁꯦꯂꯨꯡꯕꯒꯤ ꯅꯨꯄꯤ ꯆꯟꯗ꯭ꯔꯤꯀꯥ ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯜ ꯇꯝꯅ ꯆꯦꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦꯂꯨꯡꯕꯗ ꯄꯤꯔꯤ꯫ ꯁꯦꯂꯨꯡꯕ ꯏꯁꯤꯡ ꯑꯗꯣ ꯃꯁꯥꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯖꯣꯝ ꯂꯥꯎꯅ ꯆꯥꯏꯊꯈꯤꯕꯗꯒꯤꯗꯤ ꯃꯁꯥꯗꯣ ꯈꯔ ꯏꯪꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯇꯥꯒꯤ ꯃꯆꯤꯟ ꯃꯥꯟꯕ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛꯂꯣꯝꯗꯒꯤ ꯈꯨꯕꯥꯛꯅ ꯇꯧꯗꯨꯅ ꯇꯞꯅ ꯁꯠꯂꯤ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅꯁꯨ ꯉꯥꯎꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯊꯣꯟꯁꯨ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯅꯣꯡꯊꯣꯟꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯈꯔ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯍꯩꯊꯕꯗꯒꯤ ꯃꯍꯥꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ, ꯑꯗꯨꯕꯨ ꯄꯨꯡꯐ ꯐꯕꯗꯤ ꯑꯣꯏꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟꯅ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯃꯟꯗꯦ, ꯑꯩꯅ ꯂꯪꯈꯤꯕ ꯂꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯠꯈ꯭ꯔꯦ, ꯐꯩ ꯈꯪꯒꯅꯤ, ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯒꯦ, ꯉꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯔꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯝꯗ ꯅꯣꯡꯊꯣꯟꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯖꯒꯣꯏ ꯃꯈꯜ ꯑꯃ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯐꯨ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯔꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯁꯣꯝꯗ ꯁꯦꯂꯨꯡꯕꯁꯨ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯌꯣꯠꯆꯩꯒꯨꯝꯕ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕꯒꯤ ꯃꯑꯣꯡꯗ
China khol phanglapaduta naman khraduna selungbasu masa ngathokchanaba mana ngasai khunkiba amuboning singaduda leiwa sonduna laktuna langi adum na langakpa aduda nungsing aduna nongthonda thombada nongthon masa ado phadrak taduna China kholni yomduna leimaida tharo onduna tari nungsing adudi selungbagi manakta dumak tari bani lakribadi nung adugi sawhum maduni sawhum maduna thongai bada nongthon masa ado phadrak taduna leiri masigi matung nongthon tapna mahogulaklaga mahaki jagoi ado amuk sarana ba honrai adumna jagoi ado saraga lung aduna hanjin thindalakpada selungba naman khaduna maha koilau lauri aduma leiringai matam hojikti nongalam daigi usik oya khongba horoklei aduma torokpada selungbadi thabak ado loisinaba yamna kanna honarakli adubu nongthondi nongalak kadure hayo fawa khangda makai mahana tawriba thabu adu makha adumak chathari masidagi di selungba mi khangnarakpa tare khladuna mahak imungdu oina chensinduna mahak tharo onduna khangli sondra nongthon mahanga tawriba thabak ado asum kuina thum chatharakpana nongapum torokpa ado wai khatada yen khonglakpadagi nongthon gyan tarakli mahana hek gyan tarakpaga is nongalakledana siri hairamlaga mahak mana sinariba pulam chiram punamak pusindur imungda chensinki mahana chensinkiba matamda numit adugi oina lai loisingedabadu loisillamdrei mi khangnarakpa tare haiduna imungda chensinkibana lai adumak loisillamdrabani madugi matung nongthon mahana sinariba khusu khulai longna singbadom pham chana thangkhre aduga mahak mapimro hongoktuna mahak tumina mahaki kada phamdrun leiringai mahana ngasai lai sanaramba jaga aduta nongthon nongseng alaklei ai womka thilamu nongthon haiduna kana kauri matam marda nongthona mangledana sidi haiduna thong hangdoktuna maning lomda chatke torokpadadi mukhoigi lekai adugi miyuising mathang hogatnaraktuna launa khongnobagi makhol taba amadi labuk chatkataba mising san hoikhibagi makhol na chingba taba kaya ma toroklei karigumda nongthona lai adubu tainaduna losinaba laknaringaida minaga ukhrabadi lekai ase mutta kadoribani aduna changsilubusu yada losindabusu yada nongthon haujikti kangaunari matau karamna mahakna nongalakadore haiba khanghodribano haiduna mahak matha sari masidagi di mahak wakhal lama lakpadagi mapalda paraprap chenthoraki wari asigi manga suba tangkak matang asida loisenjari mathangi tangkak chingda kari kamdorokpagi haibadu mayam puna mungai minarasi mayam boroi bada mukka hanna kurumjari